NIA दा पाउ पिरमबदि आखप चेरक पीगने हाइना कुकी सिंगी नोटिस थोखरे मैतै गी लान असि लोइबा नत्रे हाइबा खंगनरबनि मरमदुना अखोय अखोयगी खुलदा इसा सिंग असि सेक्युरिटी आर्मी NIA नत्रग पुलिस न फाखिदनबा चेक्सिनबा फगनि खल्ले सिगलोइनुना खुल खुदिंगदा लैरिबा इमा सिंगना तौद्रबा याद्रबा अचौबा थौदांगनि खनबियु मतुंगदा हाइरिबा सेक्युरिटी फोर्स NIA पुलिस न फाबा पुनबा लाकपदा मोइगी मखुत चंद्रिङैदा अखोयना सरहौगदबनि अदुगा यारिङै मि यामना तिन्नबा इलेक्ट्रिक पोस्ट खिंगदबनि अदुगा खुलगी नुपि अहल सिंगना लोइना तहनगदबनि अखोय पुनमगना NIA अमसुंग सेक्युरिटी फोर्स न अखोयगी इसा सिंगबु फाबा पुनबा ngamdनबा पुनना होनामिनसि अदुगा अखोयगी मरक्तगी कनागुमना लोन पाउ पिरंबा यावरबदि मदुगी अहकप दंदीसु पीगनि मरमदुना अखोय इजातिगी नहासिंगबु सेक्युरिटी फोर्स सिंगना फाबा पुनदसिदे अखोयना कमायना कलहौगनि हाइबसिदे ममा ओइबि अखोय सिंगी रेस्पोंसिबिलिटी साउंड लै हाइबसि कावरोइदबनि हाइना कुकी सिंगी नोटिस थोलखरे कुकी सिंगना खुरखुल मनिंग सैजांग पोपी लोकोल चंगसिलखपदगी ungkhatnakhre हाइरे ngase युपुंग तरा मखाइरोम ताब मतमदा इम्फाल वेस्ट की सेकमाई पुलिस स्टेशन की मनुंग चनबा खुरखुल मनिंग सैजांग पोपी दे लेबा मैतै गी लोकोल दा चंफाई विलेज के कुकी सिंग चंगसिलगा लौ उना बोहनरकपदगी ungkhatnaba मा थोखरे थौदो असigi मतंग दा प्रेस न फंगबा पावगी मतुंग इनदि कुकी सिंग अदुना मैतै गी लोपु सिंग अदुगी अयाबा यावदुना लौफम सिंग अदुदा चंगसिलखपदगी ungkhatnaba दा थोखिबने कुकी सिंग अदुना लौफम सिंग अदुदा चंगसिलक्तुना लौ उना बोहनबगी थौंग अदु मियाम खंगनरकपदगी मफम अदुगी मियोसिंगना मनाक नकपदा लेबा CRPF की कांगबुदा पाउ पीखे लोइनाना खुंजा सिंगना सेक्युरिटी फोर्स की मतेंगा लोइनाना कुकी सिंग अदुबो अथिंग बपीबगो लोइनाना मफम अदुदगी तानथोखे अदुम ओइनामक थौदो अदुदा असो अपन नत्रगा का हेना इरांग चाउथोखिदे सरकार की माइकैदगी चिंखोंग सिंगयादा लेरिबा मैतैगी लौफम सिंग लौ उनबा अहेनबा सेक्युरिटी फोर्स सिंग डिप्लॉय तौदुना ngak senbagi thabak sing sathari hairabasu कुकी सिंगना मैतैगी लौबुक सिंगदा चंगसेंदुना लौ उनबो होनाबा अमसुंग मैतै सिंगना मखोय मखोयगी लौफम सिंगदा चंगदुना लौ उनबो होनाबदा कुकी सिंगना अथिंग बपीबगी थौंग सिंगी मनुंग चन्ना ngasigi thaudo adu satharakibane सरकार की माइकैदगी लौमी सिंगना मसागी लौफमदा लौ उनबो होनाबदा ayat athing pidana ba thौरांग के लौखले हारबसु कुकी सिंगना असिगुम थौंग सिंगा से लेपन चथरकपना मफम अदुगी लौमी सिंगना सुपेन दब कया फुंगदोकले बनबा याबदे हौखिबा जुन 15 दा इम्फाल ईस्ट के लैतान पोकपिदा मैतै सिंगना लौ फोइनबा चंगबदा कुकी सिंगना अथिंग बपिरकपदगी चावना उखनबा थोखरबने मरसिगी मतुंग इकोन कानादना बिष्णुपुर डिस्ट्रिक्ट के हाई केनेल दा लौ खोइबा चंगबदा कुकी सिंगना नोंमै काबलकपदगी लौमी अमा ओइ थांबा मकुता नोंमैना पांदनु सोखिबगी थौदोकसु लैखरबने रिलीफ कैंप सिंग प्रोटेस्ट चथरगने हाइरे कांगलुपी इरांग मरम ओइरगा लांजेलक्तुना तोंगा तोंगानबा रिलीफ कैंप ता लैरिबा सिंग सरकारना निंगथिना मियंग चंगबिदबदगी वखलैना यावना खुदोंचादब कया मायोकनरिबा सिगी मरि लेनबा ngasi चुरचानपुर मैतै यूनाइटेड कमिटी के ऑर्गेनाइजेशन हाइबदि मैतै सोसाइटी चुरचानपुर मैतै यूथ ऑर्गेनाइजेशन चुरचानपुर मैतै एथनिक क्लास विक्टिम कमिटी इमा लैमरेल नुपी समाज का पुन्ना क्वाक्ता फैब्रिकेटेड हाउस दा मिफम पांगथोखरे लोइना तोंगान तोंगानबा वारेप कियासु लौखरे हाइरि चुरचानपुर मैतै यूनाइटेड कमिटी ना थादरप सेरोलमना हाइबना ngasigi मिफम अदुना रिलीफ कैंप ता लैरिबा सिंगना थेंगनारिबा अवाबा कया अदु येंगलगा तोंगान तोंगानबा वारेप कया लौखरे वारेप सिंग अदुदि मणिपुर दा लैरिबा रिलीफ कैंप खुदिमक्ता hayeng tang ahumdagi sit in protest athaba relief camp खुदिमक्ता चतुना एजिटेशन असigi matangda IDP singa khana nainaba amadi karigumba Manipur sarkar na Churchandpur Meitei United Committee na pisin khiba amasung institution asibu thawoidaba tarabadi hena kanna moongda khongjang kaya changsin bahaina ngasigi mifam aduna amata oina yanakhre haina su cherosina makha tari Democratic People's Front Koba Regional Party ama ngasi saphongkhre lakaduriba general election da AC kontra henbada party asigi merep thadokani haina Rajiv Kumar na phongdokre The Voice of Manipur Empowering People for Integrity and Prosperity haiba wakhalonda regional political party ama oina Democratic People's Front DPF Koba political party ama ngasi saphongkhibaga loinana ahanba DPF ke public convention pangthokre loinana 2027 da pangthokadoriba general election da kendra kunthra da regional party asigi mirep sing thadutuna mikhal thegnagani haina nongno semkiba DPF के प्रेसिडेंट डॉक्टर नारेंगबम Rajiv Kumar na phongdokre GM Hall Imphal da pangthokpa DPF ki public convention da DPF ki president Dr. Narengbam Rajiv Kumar social activist Asang Kasar amasung DDU for Kosal ge former director Dr. Rahizuddin Sekna athoiba mithungleng sen oina sarugya ke DPF ki president Dr. Narengbam Rajiv Kumar na phongdokibada ngasi gi chapkhalba malem gi lamjel da nongma gi maning hantharagliba aikhogi furup iraisa seng matam amagina ningkha tamna panjaramba Manipur ngasi di nongma gi
ꯃꯤꯄꯥꯜ ꯇꯥꯡꯗꯨꯅ ꯃꯁꯥꯒꯤ ꯋꯥꯔꯦꯞ ꯑꯃꯗꯤ ꯋꯥꯌꯦꯜ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯅ ꯁꯦꯟꯇꯔꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯥꯛꯄ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯑꯁꯤ ꯇꯨꯡꯂꯝꯆꯠꯀꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯤꯀꯞ ꯊꯣꯛꯄ ꯇꯥꯟꯐꯝ ꯑꯁꯤꯗ ꯁꯥꯐꯣꯡꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯟꯂꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯗ ꯃꯤꯈꯥ ꯄꯣꯟꯗꯅ ꯅꯤꯔꯒ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄꯤꯄꯜꯁ ꯐ꯭ꯔꯟꯠ DPF ꯑꯁꯤꯗ ꯄꯨꯟꯅ ꯁꯧꯒꯟꯃꯤꯟꯅꯕꯒꯤ ꯇꯥꯟꯐꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯕꯣꯠꯇ ꯁꯦꯜ ꯌꯦꯟꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯗꯨꯅ ꯕꯣꯠꯀꯤ ꯀꯦꯝꯄꯦꯟ ꯇꯧꯔꯛꯄ ꯑꯁꯤ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯕ ꯑꯃꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ DPFꯀꯤ ꯑꯍꯥꯟꯕ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯏꯁꯥ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡꯅꯤ ꯈꯟꯅ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ DPF ꯄꯥꯔꯇꯤ ꯈꯛꯀꯤ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ 30 ꯍꯦꯟꯕꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯥꯏꯗꯅ ꯃꯤꯔꯦꯞ ꯊꯥꯗꯣꯛꯀꯅꯤ ꯃꯤꯌꯥꯝꯅꯁꯨ DPF ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕ ꯃꯑꯣꯡꯗ ꯑꯥꯙꯥꯔ ꯄꯤꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯥꯙꯥꯔ ꯄꯤꯕꯗ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕ ꯃꯑꯣꯡꯗ ꯑꯥꯙꯥꯔ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯉꯔꯥꯡ ꯔꯥꯖ ꯚꯕꯟꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯇꯦꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡ UBIꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯑꯥꯙꯥꯔ ꯑꯦꯟꯔꯣꯜ ꯇꯧꯕ ꯑꯃꯗꯤ ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯈꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯇꯨꯡꯏꯟꯅ ꯁꯦꯝꯒꯗꯕꯅꯤ ꯑꯥꯙꯥꯔ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯄꯨꯡ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯥꯙꯥꯔ ꯄꯤꯕ ꯃꯇꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯦꯠ ꯀ꯭ꯋꯥꯔꯇꯔꯒꯤ ꯊꯥꯛꯇ ꯑꯌꯥꯕ ꯄꯤꯔꯕ ꯃꯇꯨꯡ ꯑꯥꯙꯥꯔ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯅꯒꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ UDIꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯥꯙꯥꯔ ꯄꯤꯕꯒꯤ ꯅꯤꯌꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕ ꯃꯑꯣꯡꯗ ꯄꯤꯒꯗꯕꯅꯤ ꯑꯥꯙꯥꯔ ꯄꯤꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯃꯗꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯗꯇꯥ ꯇꯉꯥꯏ ꯐꯗꯦ ꯆꯍꯤ 5ꯗꯒꯤ 8 ꯐꯥꯎꯕꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦꯟꯗꯦꯇꯔꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯞꯗꯦꯁꯟ MBU1 ꯑꯃꯁꯨꯡ ꯆꯍꯤ 15 ꯁꯨꯔꯕ ꯃꯇꯝꯗꯅ MBU2 ꯑꯁꯤ ꯑꯥꯙꯥꯔ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯟ 11ꯒꯤ ꯂꯧ ꯄꯔꯤ 2,000ꯔꯣꯝꯗ ꯍꯟꯗꯛ ꯂꯧꯔꯣꯛꯇꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯧ ꯎꯅꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯂꯧꯐꯝꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯧ ꯎꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯤꯡꯗꯕ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯗ ꯐꯣꯡꯅ ꯃꯇꯦꯡ ꯄꯥꯡꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯀꯤꯔꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯍꯥꯟꯅ ꯂꯧ ꯎꯔꯝꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟ 12ꯒꯤ ꯂꯧ ꯄꯔꯤ 2,000ꯔꯣꯝꯗ ꯍꯟꯗꯛꯀꯤ ꯂꯧꯔꯣꯛꯇꯒꯤ ꯂꯧ ꯎꯕ ꯍꯧꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯋꯥꯡꯉꯨ ꯑꯍꯜꯂꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯈꯨꯟ 13 ꯍꯥꯏꯕꯗꯤ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯄꯣꯝꯕꯤꯈꯣꯛ ꯆꯥꯟꯗꯣꯜ ꯄꯣꯛꯄꯤ ꯆꯥꯏꯔꯦꯜ ꯊꯧꯕꯥꯜ ꯇꯥꯕꯤ ꯈꯣꯏꯖꯨꯃꯥꯟ ꯇꯥꯕꯤ ꯂꯥꯏꯉꯧꯕꯤ ꯃꯥꯡꯖꯤꯜ ꯋꯥꯡꯉꯨ ꯁꯒꯥꯡ ꯑꯃꯗꯤ ꯋꯥꯡꯉꯨ ꯅꯥꯎꯊꯥꯈꯣꯡ ꯌꯥꯎꯅ ꯈꯨꯟ 13ꯒꯤ ꯂꯧꯃꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯋꯥꯡꯉꯨ ꯑꯍꯜꯂꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯄꯣꯔꯥꯌꯥꯡꯕꯤ GP ꯑꯃꯗꯤ ꯋꯥꯡꯉꯨ GPꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯆꯤꯌꯔꯃꯦꯟꯁꯤꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯧꯃꯤ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟ 13ꯒꯤ ꯂꯧꯃꯤꯁꯤꯡꯅ ꯀꯃꯤꯇꯤ ꯑꯣꯟ ꯑꯟꯀꯜꯇꯤꯚꯦꯇꯦꯗ ꯑꯦꯔꯤꯌꯥ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯇꯨ ꯋꯥꯡꯉꯨ ꯅꯥꯎꯗꯥꯈꯣꯡ ꯍꯥꯏꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯋꯥꯔꯦꯞ ꯈꯔꯁꯨ ꯂꯧꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯝꯕꯤꯈꯣꯛꯇꯒꯤ ꯂꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯥꯟꯅ ꯂꯧ ꯎꯔꯝꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧꯐꯝ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯂꯧ ꯎꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯌꯥꯕ ꯄꯤꯔꯤꯕ ꯂꯧꯐꯝ ꯈꯔ ꯑꯁꯤꯁꯨ ꯅꯤꯡꯈꯥ ꯇꯝꯅ ꯂꯧ ꯎꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧ ꯎꯔꯒ ꯍꯤꯡꯂꯝꯕ ꯂꯧꯃꯤꯁꯤꯡ ꯁꯦꯟꯗꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯈꯔ ꯄꯤꯔꯤꯕ ꯂꯧꯐꯝ ꯈꯔ ꯑꯁꯤꯅ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯍꯧꯖꯤꯛꯁꯨ ꯂꯧꯃꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯂꯧ ꯈꯔ ꯎꯔꯤꯕ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯧ ꯎꯈꯤꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯂꯧꯐꯝꯁꯤꯡꯗ ꯁꯤꯕ ꯆꯪꯕ ꯊꯤꯗꯅ ꯂꯧ ꯎꯕ ꯆꯪꯂꯒꯅꯤ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯂꯥꯏꯁꯝ ꯀꯤꯔꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯎꯕ ꯆꯪꯕꯗ ꯃꯐꯝ ꯀꯌꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯊꯧꯑꯣꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧꯐꯝ
ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯒ ꯂꯧ ꯎꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯤꯡꯗꯕ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯨꯀꯤꯁꯤꯡꯗ ꯐꯣꯡꯅ ꯃꯇꯦꯡ ꯄꯥꯡꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯩꯇꯩꯒꯤ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯀꯣꯀꯣꯃꯤꯅ ꯂꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ ꯀꯤꯔꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯟ 13ꯒꯤ ꯂꯧ ꯄꯔꯤ 2,000 ꯔꯣꯝ ꯑꯁꯤ ꯆꯍꯤ ꯑꯁꯤꯗꯒꯤ ꯂꯧ ꯄꯥꯟꯕ ꯍꯧꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯧꯈꯠꯂꯒꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯂꯧ ꯎꯕ ꯌꯥꯅꯕ ꯃꯊꯧ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯂꯧꯈꯠꯄꯤꯌꯨ ꯀꯣꯀꯣꯃꯤꯅꯁꯨ ꯂꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧꯃꯤꯁꯤꯡ ꯂꯧ ꯎꯕ ꯍꯧꯍꯜꯂꯒꯅꯤ ꯍꯥꯏꯈꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯐꯣꯔꯃꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯆꯍꯤ 3 ꯖꯦꯜ ꯄꯤꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦश ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯐꯣꯔꯃꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯆꯍꯤ 3 ꯖꯦꯜꯗ ꯂꯩꯅꯕ ꯔꯥꯏ ꯇꯥꯈ꯭ꯔꯦ ꯔꯥꯏ ꯑꯁꯤ ꯖꯁꯇꯤꯁ ꯑꯦꯝ ꯗꯤ ꯒꯣꯂꯥꯝ ꯃꯣꯇꯨꯖꯥꯅ ꯂꯤꯗ ꯇꯧꯕ ꯃꯦꯝꯕꯔ 3ꯒꯤ ꯕꯦꯟꯆ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯄꯤꯈꯤꯕꯅꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯣꯕꯤꯟꯗꯒꯟꯖꯒꯤ ꯁꯀꯤꯜ ꯑꯀꯥꯠ ꯕꯨꯗꯨꯜꯕꯨꯁꯨ ꯊꯥ 2ꯒꯤ ꯑꯣꯏꯅ ꯖꯦꯜ ꯄꯤꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯑꯋꯥꯃꯤ ꯂꯤꯒꯀꯤ ꯂꯨꯆꯤꯡꯕꯤ ꯁꯦꯈ ꯍꯁꯤꯅꯥ ꯏꯟꯗꯤꯌꯥꯗ ꯆꯦꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯍꯥꯟ ꯍꯥꯟꯅ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤꯅ ꯖꯦꯜ ꯄꯤꯈꯤꯕꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯇ꯭ꯔꯤꯕꯨꯅꯦꯜ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯀ꯭ꯔꯥꯏꯝ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ UN ꯔꯥꯏꯠ ꯑꯣꯐꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯐꯣꯔꯃꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯥꯏꯕꯗꯤ 2024ꯒꯤ ꯖꯨꯂꯥꯏ 15ꯗꯒꯤ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯑꯥꯒꯁต์ 15 ꯐꯥꯎꯕꯗ ꯃꯤꯑꯣꯏ 1,900ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤ ꯍꯥꯏꯔꯤ